मालेमगी अनीसुबा लांजाउदा सिजननबा ओइरमगनी हाइबा बॉम अमंग असी युम साबगी तौबदा फंख्रे बॉम अदु थिनुंगई वार्ड नंबर 5 तगी नावरेम राजेन कौबा मियोय अमगी युमदगी फंखिबनी तुंगदा बॉम स्क्वाड लाक्तुना लौखटलबा मतुंग असी डिस्पोज तौरगनी हाइगे ngasi noneda leiba anganwadi center da noneda leiba angang amadi mirolbi nupi yankhairom da cheng amadi hawai yanthokre cheng amasung hawai adu ke alu thauna mateng panglakhibani ke alu thauna phongdoklakpada chanaba polam sing adu mironbi mama amadi pikliba angang singmu masama ufana thamnaba pandamda tengbang polam sing asi pibani haike International E-Conference on New Frontiers in Science and Technology ngasi Manipur University ki Research Institute of Science and Technology ki conference hall da hodokre thoramadu da Professor N Rajmohan Singh, Professor N Nimai Singh, Maryland University US ki Professor Surjalal Sharma amadi masak naiba miyo kyana saruk yaki Thangzam Agro Industries na puthokpa likla mixed fruit amadi Sana Food Products na puthokpa pineapple drink amadi nimbu pani da matam helaba amadi samjin sajanba licenses na duna miyam da namthak tawraga yolamba thengnare miyam na hairiba chana thaknaba polam sing asi leibiganu haina Food Safety Administration ni maikai dagi section wafam thamlakli Thobal District ki oina COVID-19 positive oikiba miyoy yankhai marigi manungda miyoy kontraga nipan fagalaktuna discharge tawkrai hauzik active case ta miyoy 13 ta ngaire District asigi oina COVID-19 positive case tagi fagalakpagi chang asi chada humputaraga 10.38 oire District Administration Thobaldagi fangba report amagi matungina hauzik district asigi oina tongan ba kendra tarukta hangba community quarantine center da ngarang fawbada inmate chani ga humpumari leiri masigi manungda miyoy chamaga marifuni pangi sample lawkhre result lakpa ngairi ataigina sample lawdri